Matamgi Manipuri Wari channel asibu tambiriba khwai pumnamakpu taramna okjari. Ngasisu amok mayamgi mafamda puduna lakjari. Mapoksida 13 suba tangkak. Mayam punna taminarasi. Somdana mamanabi amado hek janglakpaga amuk thokinaba haiduna kanna sem sari. Rezina kayam kuina leiroktoino. Selina Khangde, mapam chako waloraka halo haidong male. Nupa mayumdi kay lamdane haino. Thangmay bane, kay gino khangde, andagdi thama phana phao yithokde. Aduni, iyam thuna hongi, nuy lohong basi. Selina, nang sukhangi na dro, akoy jedo liro bane. Ahoy he, ando eso. Atay di khangde he, ay gilohong bade, chahi ama yithokani. Rezina Nangida Pazana Yargi Noiti Gide Parataraso Selina Nangso Nupama Koina Batoro Aribi Mayamgi Association Amalinkalaga Lady Habewa Kalo Tado Hausakoi Hodradi Hayangwai Fangara Rezina Amo Aidi Kangde Akoi Mana Fabani Kangde Kaidowani Kangde Ama Maina Tizaraksan Apangbi Nasa khangna jahobaduna fatro khangde he aide foreign da pala da bane Spanish nupa amara kaino Selina oithokpa yaba wangangu ba kaidoboi oiroidono oina ba hotnaraga loire ngangdana leiranu se flight amok miss tawkini nayum thokraga changangni khangdabidu tongnuko exam thaba phawbadi jango ahoy Picturedubu haujuk phawbo iruzaribo Rezina Lembe Ho Lembe Laijingna Loire Selina Lao chatlamdai sidane nasak tomta yengaga chatkige ai Rezina amo Charu nayumgine ensang haw bado mayamdo charu romo Oi charu damne Laijingna Celia Inama Noito Urugo Ay ngay leradi thingani ba Aydo somda pi mayam amaso shuri Thoklakpa paraktarani ba Ko Selina Hoy Ayaw baga hairaage ko Laijingna amo Hoy hairo Asumna Mamanabi Seli machigi luhungba yawna bagidamag mayumda thokre Somdana amok mayana Kay hairamino moy nga sayla amidu bo Luhungbagi wa amok nong hongdurak linini tawise Moy bo chien banate soy banena ngahanday hairaga Nupi mayumni moy na chawre na moy gapon basum tawise yararoida Nungcthoi wari sabra Ngarang saye Made yam phaba nupi macha ama khangnara maleda aide aduna safari khalabani ithak irang nungsin ngol da tawina sauraga khaidawna doino masagi apambani masana gyan tardi aphaba loina ma ohenbe yai nupi macha du so yamna jamba male adudabu kamaina luhongba se leptorino ba amta khaloba nangso mayana Nungcthoi so chin manati hairamidoni Nupi masaduna so chien manati haire aduga mo haujikna kai khalainu khangde Surna Imade Asoi fau thokibani Pabungdi laikibana dro Laikibani Wari sagadoi oiraso khara tapthabiu ko guli so dos hangatna chari bani Hoine ayingba amta simocho Hoi Selige Machiga Hijingpo Numita Ningthoi so Seli Hoigi Lekaigi Leisabi Oibana Tabak Inkang Yawba Lai Selina Ningthoi na mo Oi Nang kay numita thoklake Ngarang tang yawrakpani Ningthoi na Yam phasa thoame Leisabi se No exam loirabo Tawdriye Lohongba loiraga changbado Anduda tawdoini Lohongba yakningman bay thoklai ni bema Is, nang mamangdaso amok thokla'amra? Thokla'ame. Selina,
ꯊꯦꯡꯅꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯅꯦ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇ ꯍꯦꯟꯅ ꯊꯣꯛꯇꯦ ꯀꯥꯏꯗꯩ ꯌꯨꯝꯗ ꯑꯗꯨꯝ ꯅꯩꯁꯤꯜꯂ ꯂꯩꯕ ꯑꯩꯅ ꯑꯩꯈꯣꯏꯗꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯊꯣꯔꯛꯎ ꯌꯥꯗ꯭ꯔꯣ ꯍꯟꯗꯛꯇꯤ ꯀꯣꯏꯊꯣꯔꯛꯀꯦ ꯂꯥꯛꯑꯣ ꯆꯪꯁꯦ ꯑꯍꯣꯏ ꯁꯦꯂꯤꯒ ꯂꯤꯟꯊꯣꯏꯒ ꯃꯆꯦꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯆꯦꯒꯤ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯌꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯕꯤꯔꯤ ꯑꯁꯣꯝꯗꯩ ꯃꯃꯥꯅ ꯁꯦꯂꯤ ꯀꯧꯔꯛꯄꯩ ꯊꯣꯛꯈꯤ ꯇꯟꯖꯥꯗꯨꯗ ꯂꯩꯖꯤꯡꯂꯦꯝꯕꯤꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯂꯥꯛꯁꯤꯜꯂꯛꯏ ꯁꯦꯂꯤꯗꯤ ꯀꯥꯗꯨꯗ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯏꯈꯠꯍꯧꯗ꯭ꯔꯦ ꯁꯦꯂꯤ ꯆꯪꯉꯛꯄꯗꯨꯗ ꯂꯤꯟꯊꯣꯏꯅ ꯁꯦꯂꯤ ꯐꯣꯟ ꯂꯥꯛꯑꯝꯕꯅꯦ ꯀꯅꯥꯒꯤꯅꯣ ꯍꯩꯃꯥ ꯂꯩꯖꯤꯡꯅꯤꯅꯦ ꯂꯤꯟꯊꯣꯏꯗꯣ ꯃꯃꯤꯠ ꯃꯅꯥꯏ ꯌꯨꯝꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯂꯩꯖꯤꯡꯂꯦꯝꯕꯤ ꯍꯥꯏꯁꯦ ꯊꯧꯕꯥꯜꯗꯩꯔꯣ ꯃꯥꯅꯦ ꯃꯥꯒ ꯑꯩꯒ ꯏꯃꯥꯟꯅꯕꯤ ꯑꯃꯒꯅꯦ ꯑꯥꯗ ꯂꯩꯃꯤꯟꯅꯩꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯦ ꯑꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯃꯥꯏ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯔꯛꯀꯦꯔꯥ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯨꯏꯁꯟ ꯇꯝꯃꯤꯟꯅꯔꯛꯑꯦ ꯁ꯭ꯀꯨꯜꯕꯨꯗꯤ ꯄꯨꯟꯗꯕ ꯑꯣꯍꯣ ꯍꯣꯔꯦꯟ ꯂꯧꯔꯣꯀꯣ ꯍꯣꯔꯦꯟ ꯊꯥꯔꯛꯑꯒꯦ ꯎꯁ ꯅꯤꯡꯁꯤꯡꯉꯤꯉꯩꯁꯤꯗ ꯑꯗꯨꯝ ꯊꯥꯔꯛꯑꯣ ꯑꯁꯨꯝꯅ ꯇꯟꯖꯥ ꯆꯥꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯖꯤꯡꯂꯦꯝꯕꯤꯒꯤ ꯐꯣꯟ ꯅꯝꯕꯔꯁꯨ ꯕꯤꯛꯇꯔꯒꯤ ꯃꯐꯝꯗ ꯌꯧꯔꯛꯑꯝꯃꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤꯃꯛꯅ ꯄꯤꯛ ꯊꯟꯖꯩ ꯅꯝꯕꯔꯗꯣ ꯐꯪꯖꯕꯗ ꯅꯍꯥꯟ ꯃꯈꯩ ꯋꯥꯔꯨꯕ ꯅꯨꯡꯉꯥꯏꯅꯔꯝꯗꯕ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞꯇꯨꯗ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯐꯥꯎꯏ ꯅꯝꯕꯔꯗꯣ ꯐꯪꯂꯕꯁꯨ ꯐꯣꯟ ꯇꯧꯕꯗꯤ ꯉꯝꯖꯗꯦ ꯄꯥꯈꯠꯄꯅ ꯃꯥꯡ ꯊꯥꯏ ꯁꯣꯔ ꯑꯃꯨꯛ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯐꯣꯟ ꯇꯧꯁꯤꯜꯂꯤ ꯑꯅꯤꯔꯛ ꯇꯧꯔꯗꯨ ꯐꯥꯎꯕ ꯄꯥꯏꯈꯠꯂꯛꯄ ꯀꯧꯕ ꯂꯩꯇꯦ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯨꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯃꯨꯛ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯇꯧꯕꯗꯗꯤ ꯐꯣꯟꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯂꯩꯖꯤꯡꯅ ꯍꯦꯂꯣ ꯕꯤꯛꯇꯔꯅ ꯂꯦꯝꯕꯤ ꯅꯠꯇ꯭ꯔꯣ ꯀꯅꯥ ꯑꯩꯅꯦ ꯂꯩꯖꯤꯡꯒꯤ ꯃꯅꯥꯛ ꯅꯛꯄꯗꯨꯗ ꯀꯣꯏꯂꯥꯡ ꯂꯥꯡꯕꯅ ꯕꯤꯛꯇꯔꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯦ ꯈꯪꯗ꯭ꯔꯦ ꯀꯅꯥꯅꯣ ꯕꯤꯛꯇꯔꯅꯦ ꯑꯦ ꯕꯤꯛꯇꯔ ꯑꯌꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪ ꯀꯥꯏꯗ ꯇꯝꯃꯒꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯌꯥꯝ ꯊꯥꯖꯗꯅ ꯀꯣꯜꯒ ꯇꯧꯔꯛꯑꯦ ꯑꯩꯗꯤ ꯀꯣꯜꯁꯦ ꯄꯥꯏꯈꯠꯂꯛꯂꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯔꯕꯅꯦ ꯑꯅꯣꯟ ꯅꯝꯕꯔꯁꯦ ꯑꯩ ꯄꯥꯛꯅ ꯄꯥꯏꯗꯕꯅꯦ ꯑꯗ ꯑꯍꯨꯝꯂꯛ ꯇꯧꯔꯛꯄꯗꯨꯗ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣꯅ ꯕꯤꯛꯇꯔꯅ ꯋꯥꯗꯣ ꯃꯔꯛ ꯊꯠꯇꯨꯅ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯪꯕꯣ ꯁꯨꯝ ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛꯐꯥꯎ ꯅꯪ ꯁꯨꯃꯥꯏꯅ ꯀꯣꯜ ꯇꯧꯔꯛꯅꯤ ꯍꯥꯏꯕꯁꯦ ꯊꯥꯖꯗꯦꯕꯣ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦ ꯑꯩ ꯃꯤꯁ ꯇꯧꯕ꯭ꯔꯣ ꯇꯧꯋꯦ ꯑꯩ ꯍꯟꯗꯛ ꯌꯨꯝ ꯊꯣꯛꯎꯏꯌꯦ ꯅꯪꯅ ꯄꯤꯔꯛꯄ ꯒꯤꯐꯇꯨ ꯎꯔꯒ ꯅꯪ ꯌꯥꯝ ꯅꯤꯡꯁꯤꯡꯖꯥꯠꯅꯤ ꯑꯇꯩ ꯑꯇꯣꯞꯄꯗꯤ ꯑꯇꯩꯁꯨ ꯂꯣꯏ ꯅꯤꯡꯁꯤꯡꯉꯤ ꯀꯩꯅꯣ ꯕꯤꯛꯇꯔ ꯆꯤꯊꯤꯗꯣ ꯄꯜꯂꯛꯀꯗ꯭ꯔꯥ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯛꯇꯕꯗꯨꯗ ꯑꯣ ꯂꯩꯖꯤꯡꯅ ꯑꯃꯨꯛ ꯑꯃꯁꯨ ꯅꯤꯡꯁꯤꯡꯉꯤ ꯕꯤꯛꯇꯔ ꯍꯔꯥꯎꯅ ꯀꯩ ꯅꯤꯡꯁꯤꯡꯉꯤꯅꯣ ꯉꯥ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯅꯪꯅ ꯉꯍꯥꯃꯨꯛ ꯉꯥ ꯃꯔꯨꯝ ꯉꯧꯕꯗ ꯊꯥꯎꯅ ꯆꯣꯡꯕꯩ ꯄꯣꯝꯃꯒ ꯁ꯭ꯀꯨꯜ ꯀꯥꯔꯛꯄꯗꯣ ꯑꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯤ ꯑꯗꯣ ꯍꯥꯏꯌꯣ ꯒꯤꯐꯇꯨꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯈꯔꯁꯨ ꯌꯥꯎꯈꯤꯕꯅꯤ ꯑꯇꯣꯞꯄ ꯀꯩ ꯑꯇꯣꯞꯄ ꯑꯩꯅ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯑꯝꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯁꯨ ꯅꯣꯏꯗ ꯂꯥꯛꯑꯝꯃꯦ ꯑꯦ ꯀꯩꯒꯤ ꯅꯪꯗꯤ ꯑꯩ ꯆꯪꯗꯣꯔꯦ ꯍꯥꯏꯒꯦꯅ ꯂꯥꯛꯑꯝꯕꯅꯤ ꯑꯩ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ ꯅꯨꯃꯤꯠꯇꯣ ꯂꯩꯍꯧꯗꯦ ꯁꯣ ꯂꯣꯜꯍꯧꯋꯦ ꯀꯩ ꯇꯧꯈꯤꯒꯦ ꯑꯩꯕꯣ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯅꯪꯁꯨ ꯈꯪꯉꯤꯗꯨꯅꯤ ꯅꯆꯦꯒꯤ ꯕ꯭ꯔꯦꯟꯁꯦ ꯈꯤꯇꯪ ꯋꯥ ꯉꯥꯡꯕꯒꯁꯦ ꯌꯥꯝ ꯍꯩꯔꯝꯃꯦ ꯊꯥ 10 ꯈꯛ ꯄꯥꯎ ꯐꯥꯎꯅꯗꯕꯗ ꯑꯦ ꯊꯥ 10 ꯐꯥꯔꯕꯣ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯁꯦ ꯐꯥꯔꯁꯤꯗꯤ ꯊꯥ 10ꯒ ꯅꯨꯃꯤꯠ 9ꯅꯤꯅꯦ ꯑꯩꯗꯤ ꯉꯔꯥꯡ ꯅꯍꯥꯟꯈꯛ ꯀꯣꯂꯦꯖ ꯀꯥꯕ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯈꯜꯂꯤ ꯐꯥꯔꯁ ꯏꯌꯔꯒꯁꯦ ꯂꯣꯏꯗꯣꯔꯦꯅꯦ ꯇꯧꯔꯤꯁꯦ ꯑꯦꯁ ꯄꯨꯔꯥ ꯑꯍꯟ ꯑꯣꯜꯂꯝꯃꯦ ꯋꯥ ꯉꯥꯡꯕꯗ ꯏꯁ ꯁꯥꯔꯤꯅꯤ ꯀꯩꯅꯣ ꯑꯩꯗꯤ ꯅꯪꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯩ ꯅꯪꯅ FBꯒꯨꯝꯕ ꯏꯟꯁꯇꯥꯒꯨꯝꯕ ꯄꯥꯏꯔꯝꯃꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯌꯥꯕ ꯑꯗꯨꯁꯨ ꯅꯠꯇꯦꯗꯣ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛ ꯐꯥꯎꯅꯩꯁꯤꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯃꯤꯒꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯔꯤꯌꯨꯅꯤꯌꯟꯒ ꯌꯥꯝ ꯇꯧꯅꯩ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯕꯅꯦ ꯑꯝꯇ ꯑꯧ ꯌꯥꯏꯌꯦ ꯇꯧꯁꯦ ꯌꯨꯝ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯅꯪꯗꯤ
ꯑꯩꯕꯨꯗꯤ ꯃꯦꯗ ꯃꯥꯟꯅꯩꯌꯦ ꯑꯩꯁꯨ ꯃꯦꯗꯅꯤ ꯑꯗꯨꯗꯤꯀꯣ ꯔꯤꯌꯨꯅꯤꯌꯟ ꯇꯧꯁꯦꯕ ꯚꯤꯛꯇꯔꯅ ꯑꯍꯣꯏ ꯅꯪꯅ ꯄꯤꯔꯛꯄ ꯒꯤꯐꯇꯣ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯥꯌꯣꯟꯕꯒꯤ ꯀꯣꯜ ꯂꯥꯛꯁꯤꯜꯂꯛꯏ ꯇꯟꯖꯥꯗꯨꯗ ꯑꯦ ꯚꯤꯛꯇꯔ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯚꯤꯛꯇꯔꯅ ꯀꯩꯗꯧꯔꯒꯦ ꯑꯩ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦꯀꯣ ꯃꯤ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯑꯍꯣꯏ ꯂꯥꯏꯖꯤꯡ ꯚꯤꯛꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯁꯥꯌꯣꯟꯕꯒ ꯑꯃꯨꯛ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯈꯤ ꯁꯣꯝꯗꯗꯤ ꯚꯤꯛꯇꯔ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕ ꯐꯪꯕꯗꯨꯗ ꯃꯊꯃꯣꯏꯗꯣ ꯍꯔꯥꯎꯖꯩ ꯄꯦꯟꯖꯩ ꯑꯃꯨꯛꯁꯨ ꯑꯇꯣꯞꯄ ꯃꯤꯒꯤ ꯀꯣꯜꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯕꯗꯨꯗ ꯄꯦꯟꯖꯗꯦ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛ ꯐꯣꯡꯗꯣꯛꯄ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯈꯟꯖꯩ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯏꯉꯥꯎ ꯉꯥꯎꯅ ꯑꯗꯨꯝ ꯂꯩꯕꯒꯤ ꯃꯑꯣꯡꯗꯁꯨ ꯎꯔꯤ ꯂꯥꯏꯖꯤꯡ ꯂꯦꯝꯕꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯁꯤ ꯄꯨꯝꯕ ꯚꯤꯛꯇꯔꯅ ꯍꯦꯟꯅ ꯈꯟꯖꯤꯟꯖꯕ ꯄꯥꯡꯗꯕꯅꯔꯥ ꯍꯥꯏꯅꯁꯨ ꯄꯨꯛꯅꯤꯡꯗ ꯐꯥꯎꯖꯩ ꯁꯣꯝꯗꯅ ꯂꯥꯏꯖꯤꯡ ꯑꯃꯗꯤ ꯁꯥꯌꯣꯟꯕ ꯑꯅꯤꯒꯤ ꯅꯨꯡꯁꯤꯒꯤ ꯏꯆꯦꯜꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯂꯤ ꯁꯥꯌꯣꯟꯕꯁꯨ ꯂꯥꯏꯖꯤꯡꯕꯨ ꯌꯥꯝꯅ ꯂꯨꯝꯅ ꯈꯟꯖꯩ ꯅꯣꯡꯃ ꯚꯤꯛꯇꯔꯅ ꯂꯦꯝꯕꯦ ꯂꯥꯏꯖꯤꯡꯅ ꯀꯩ ꯍꯥꯏꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯀꯩꯝ ꯂꯩꯇꯕ꯭ꯔꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯍꯥꯏꯁꯦ ꯆꯤꯊꯤꯗꯨꯒꯤ ꯃꯔꯝꯗ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯔꯔꯣꯏꯗ꯭ꯔꯣ ꯂꯥꯏꯖꯤꯡ ꯉꯛꯅ ꯑꯍꯥ ꯆꯤꯊꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯆꯤꯊꯤ ꯅꯪꯒꯤ ꯀꯩ ꯆꯤꯊꯤ ꯄꯣꯂꯤꯊꯤꯟ ꯃꯔꯛꯇ ꯌꯥꯎꯈꯤꯕ ꯆꯤꯊꯤꯗꯣ ꯀꯔꯝꯕ ꯄꯣꯂꯤꯊꯤꯟꯗꯅꯣ ꯚꯤꯛꯇꯔ ꯅꯨꯡꯉꯥꯏꯇꯅ ꯀꯩ ꯆꯤꯊꯤꯅꯣ ꯍꯥꯏꯔꯛꯑꯣ ꯚꯤꯛꯇꯔꯅ ꯌꯥꯔꯦ ꯃꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯑꯦꯛꯖꯥꯝꯒꯤ ꯀꯌꯥꯝ ꯄꯥꯔꯒꯦ ꯂꯥꯏꯖꯤꯡꯅ ꯍꯥꯏꯔꯛꯑꯣꯕ ꯀꯩ ꯆꯤꯊꯤꯅꯣ ꯍꯥꯏꯔꯛꯑꯣ ꯃꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯂꯥꯏꯔꯤꯛ ꯄꯥꯖꯔꯣ ꯊꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯀꯛꯊꯠꯈ꯭ꯔꯦ ꯐꯣꯟ ꯊꯝꯈꯤꯕꯒ ꯔꯦꯖꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯒ ꯂꯥꯏꯖꯤꯡꯅ ꯏꯅꯝ ꯔꯦꯖꯤꯅ ꯚꯤꯛꯇꯔꯅ ꯑꯩꯉꯣꯟꯗ ꯒꯤꯐ ꯄꯤꯔꯛꯈꯤꯕ ꯅꯨꯃꯤꯠꯇ ꯆꯤꯊꯤꯒ ꯌꯥꯎꯔꯛꯈꯤꯕ꯭ꯔꯣ ꯈꯪꯗꯦꯍꯦ ꯀꯥꯎꯈ꯭ꯔꯦ ꯑꯩꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯆꯤꯊꯤ ꯑꯗꯨ ꯑꯗꯥꯅ ꯌꯥꯝ ꯀꯟꯅ ꯄꯜꯂꯤꯌꯦ ꯅꯪ ꯚꯤꯛꯇꯔꯒ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯕꯣ ꯍꯣꯏ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ ꯁ꯭ꯀꯨꯜꯗꯒ ꯃꯥꯅ ꯅꯪꯉꯣꯟꯗ ꯆꯤꯊꯤ ꯄꯤꯔꯛꯈꯤꯕꯒꯗꯤ ꯂꯩꯇꯦꯀꯣ ꯂꯩꯇꯦ ꯀꯩꯁꯨ ꯅꯤꯡꯁꯤꯡꯉꯣ ꯐꯖꯅ ꯅꯪꯅ ꯀꯥꯎꯈꯤꯕ ꯑꯣꯏꯔꯝꯃꯗꯤ ꯒꯤꯐ ꯄꯤꯔꯛꯄ ꯅꯨꯃꯤꯠꯇꯣ ꯑꯗꯨꯏ ꯅꯣꯡꯉꯥꯜꯂꯒꯁꯨ ꯂꯥꯛꯑꯝꯃꯤꯌꯦ ꯅꯣꯏꯗꯔꯣ ꯍꯣꯏ ꯑꯗ ꯑꯩꯈꯣꯏ ꯌꯨꯝꯗꯣ ꯁꯣ ꯂꯣꯜꯍꯧꯋꯦꯅ ꯍꯥꯏ ꯑꯩ ꯀꯥꯎꯔꯦꯕ ꯈꯣꯏ ꯀꯥꯏ ꯆꯠꯀꯦ ꯑꯗꯨꯏ ꯅꯨꯃꯤꯠꯇꯣ ꯀꯌꯥꯝ ꯀꯨꯏꯔꯕ ꯋꯥꯅꯣ ꯌꯥꯝ ꯆꯔꯥꯡꯅꯩꯗ ꯔꯦꯖꯤꯅ ꯑꯃꯨꯛ ꯄ꯭ꯔꯄꯣꯁꯀ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯇꯅꯅꯦ ꯇꯥꯅꯤꯡꯗꯦꯍꯦ ꯀꯥꯏꯗꯩ ꯄ꯭ꯔꯄꯣꯁꯅꯣ ꯑꯗꯨꯏ ꯅꯨꯃꯤꯠꯇꯣ ꯃꯥꯗꯣ ꯆꯪꯗꯣꯔꯦ ꯍꯥꯏꯒꯦꯅ ꯂꯥꯛꯑꯝꯕ ꯖꯥꯠꯅꯤ ꯔꯦꯖꯤꯅ ꯅꯨꯡꯁꯤꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯗꯤ ꯀꯃꯥꯏꯅ ꯊꯦꯡꯅꯍꯧꯗ꯭ꯔꯤꯖꯥꯠꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯟꯖꯩꯁꯦ ꯊꯣꯛꯄ ꯐꯔꯛ ꯇꯥꯈꯤꯕꯒꯨꯝꯕ ꯑꯣꯏꯔꯝꯅꯤ ꯑꯩꯁꯨ ꯑꯗꯨꯗꯤ ꯃꯥꯜꯂꯦ ꯅꯪꯅ ꯅꯨꯄꯥ ꯀꯣꯏꯔꯀꯥꯟꯁꯤꯗ ꯀꯩꯒꯤꯅꯣ ꯃꯥꯅ ꯄꯥꯎ ꯐꯥꯎꯔꯛꯏꯁꯤꯅ ꯈꯤꯇꯪ ꯉꯟꯅ ꯐꯥꯎꯔꯛꯑꯝꯃꯗꯤ ꯃꯥꯅ ꯍꯥꯏꯅꯤ ꯑꯁꯨꯛ ꯀꯨꯏꯕ ꯊꯥ 10ꯁꯦ ꯃꯥ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩꯌꯦ ꯑꯩꯁꯦꯀꯣ ꯑꯪꯀꯗꯤ ꯌꯥꯝ ꯍꯩꯇꯕꯅꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯍꯣꯠꯅꯤꯡꯗꯅ ꯍꯣꯠꯈꯤꯕ ꯑꯪꯀꯁꯦ ꯆꯨꯝꯗꯤ ꯌꯥꯝ ꯆꯨꯝꯒꯟꯕꯅꯤꯍꯦ ꯚꯤꯛꯇꯔꯅ ꯁꯣꯏꯗꯅꯅꯦ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯅꯤ ꯅꯪꯉꯣꯟꯗ ꯑꯩ ꯈꯪꯉꯤ ꯁ꯭ꯀꯨꯜꯗ ꯁꯨꯝ ꯈꯔ ꯀ꯭ꯂꯣꯁ ꯑꯣꯏꯅꯔꯛꯄꯩ ꯂꯨꯝꯅ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯚꯥꯞ ꯐꯔꯛꯀꯅꯨꯀꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯅ ꯅꯪꯁꯦ ꯄꯥꯝꯕ ꯌꯥꯝ ꯃꯥꯟꯕ ꯑꯩ ꯍꯧꯖꯤꯛ ꯃꯄꯨ ꯄꯥꯟꯖꯔꯦ ꯃꯥꯅꯗꯤ ꯑꯗꯨ ꯈꯪꯕ ꯅꯠꯇꯦꯗꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯈꯔ ꯉꯟꯅ ꯄꯥꯎ ꯐꯥꯎꯅꯖꯔꯛꯑꯝꯃꯗꯤ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯥꯁꯦ ꯄꯨꯔꯥ ꯀꯥꯎꯔꯨꯔꯕꯅꯦ ꯍꯥꯏꯕ ꯃꯥꯅꯒ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗ ꯑꯃꯨꯛ ꯉꯛꯎꯔꯕꯅꯦ ꯅꯪ ꯅꯝꯕꯔꯁꯤꯅ ꯀꯅꯥꯗꯩ ꯂꯧꯔꯤꯕ ꯍꯣꯏꯅꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯁꯨ ꯈꯪꯅꯤꯡꯕ ꯄꯣꯛꯇ꯭ꯔꯣ ꯌꯨꯝ ꯊꯣꯛꯄꯗ ꯔꯤꯌꯨꯅꯤꯌꯟ ꯇꯧꯁꯦ ꯍꯥꯏꯈꯤꯕꯅꯦ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯔꯛꯏ ꯚꯤꯛꯇꯔꯗꯣ ꯃꯁꯛꯇꯣ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯒ ꯐꯖꯔꯛꯃꯅꯤꯕꯣ ꯊꯥꯏꯅ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯀꯜꯆꯔꯦꯜ ꯁꯣ ꯊꯣꯛꯄꯗ ꯚꯤꯛꯇꯔꯅ ꯈꯝꯕ ꯁꯥꯕꯗ ꯍꯦꯛꯇ
nupi mayam se ngongnabani kaino mayam dui marakta nangsu amara natte kaiso Victor na amok nang se haijalaksani wari yam sananu ko nang animaki mayayda chapsasani ado hauze Victor na propose tawsila ade khamai tawduino tawroi ko tawroi haibani yam pa pharano aigi angka na chumade nang aina leibiu haiba kai leibigera chumai nang na haiba sumjum chumai numit tha ubase aina kharadi halliko nangondagi oine he andai lukham tu tabak sayon baga nanga nungsina haijabai wan nungsina ba khudingmak thungnani haiba leite kaino mangjabaso nupina khakni aduna aikoina haibado kawgano lapna limit ama thamaga nungsinagadaba hoi det toina chatkano chatlaso mi yam leiba mafamda chatkadaba mina ugadaba mafamda phamgadaba hoi he somdana amok devna hantakti exam se oidau mandre he jasna pung kun mari leibada pung nimpu nipangi game sanedo nangni nangsu natuga ili na tawridute jasna mok laik haibadu madi aidi khara di paridana nangna phangdabai kalakpra waisudai napai amasina marona mitna bana tangkhai pura siri imana basi nangna amok pulap mapumoina ne siri se jasna karem naraganu ko sayona amok chakchar se devna loiraba sayona oi loire devna amok draw koino aina ngarang kaino mai haibado noi Veronica do engoda ngarang text thare jasna sati banupi ni hai ki buki devna ai handri bane hosu phaba jasna mo pade pa thok bana draw oi notification dai adum pagre sayon baga amtang chamthokna ge haire sayon matumen lei walanga amta nganglakte jasna chakla me chakla mi chalo chak thiru amne phayar asi hairga dev to onjilaga tumina jaram thamdai sida mo khidau da maina kona sanaba ya bawari do masak sidi dev na ihe sayon bacha khumlom da amuk changkre ani do de amuk wari makha sudana hauri ngaihak amuk leibaga sayona chak thiramabane jasna nangde jararoi mamanaba ani dudi somda matha sari Veronica pallubaduda mathwai nungai taduna chara hen kidore khanbada adubo somdadi nakongda phone naptuna romance oina tawkre sayona chakjarba chajare nang puk thaladi yarida yam pakti lairik babada wadruba padamnina habide kaidawra leiriba ngasai de dude mi taina school terminaramba mayamdo handak yum thokpada reunion tawgani aduge message thanaiba group da o nupaso mayam yawarni ne dude pulap ni kaino nupaso nupiso lairik paramganina aina di yet pidre duga lairik so ngahak paye ore numidang wairam laktoini kaidawba nang yengba ai thokloi tudi senge oi adude nang loba noi room da changak tare dana akhoi inamna thong song jang biridab da aseng bu thokla roi hoi senge laijing marai kolaga singde mi adone ba ngamsanga moi da bada ngammadi kaidaw yai su hek ngamhaloi khadrak haisini khadrak yam haiba nupani nang adode nangna khadrak haibagi nupi tare ayawde ko ayawde sayona amo jail da leja sani nang aidi kaige
ꯑꯩ ꯉꯥꯎꯍꯜꯂꯤ, ꯆꯥꯛꯍꯜꯂꯤ, ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯦ, ꯅꯪ ꯑꯗꯨꯝ ꯅꯤꯡꯁꯤꯡꯍꯜꯂꯤ, ꯅꯪ ꯑꯗꯨꯝ ꯎꯅꯤꯡꯍꯜꯂꯤ, ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯝ ꯇꯥꯅꯤꯡꯍꯜꯂꯤ, ꯅꯪꯒꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯅꯥꯀꯟꯗꯒꯤ ꯗꯦꯕꯀ ꯔꯥꯖꯀꯅ ꯁꯕꯥꯁ ꯃꯩ ꯆꯠꯈ꯭ꯔꯤꯕꯁꯤꯗꯤ ꯔꯥꯖꯅ ꯑꯃꯨꯛ ꯑꯗꯨꯅꯤꯗꯅ ꯁꯥꯌꯣꯟꯕ ꯌꯥꯝ ꯄꯥꯈꯠꯅ ꯍꯩ ꯑꯣꯛꯇꯕ ꯁꯥ ꯃꯤꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯨꯝꯃꯒ ꯇꯥꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯀꯩ ꯃꯇꯥꯡꯗꯩꯅꯣ ꯅꯣꯏꯅ ꯇꯥꯔꯤꯁꯦ ꯗꯦꯕꯅ ꯊꯥꯏꯟꯀꯤ ꯂꯨꯝꯃꯒ ꯇꯥꯕ ꯅꯠꯇꯦ ꯕ꯭ꯔꯣ ꯅꯪ ꯆꯥꯛ ꯆꯥꯔꯔꯣꯏꯅ ꯊꯣꯛꯈꯤꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯗꯅ ꯀꯧꯕ ꯂꯥꯛꯄꯅꯦ ꯑꯗ ꯅꯪꯗꯤ ꯁ꯭ꯋꯥꯏꯗ ꯐꯤꯂꯝ ꯅꯝꯃꯝꯅꯤꯗꯤ ꯀꯅꯥꯅ ꯈꯪꯒꯦꯅꯦ ꯔꯥꯖꯅ ꯑꯃꯨꯛ ꯅꯨꯄꯤ ꯀꯣꯏꯕ ꯍꯧꯔꯛꯄꯁꯤꯗꯤ ꯏꯀꯥꯏꯕꯒꯁꯦ ꯈꯪꯉꯣꯏꯗꯧꯅꯤ ꯕ꯭ꯔꯣ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦ ꯕ꯭ꯔꯣ ꯏꯀꯥꯏꯐꯝ ꯊꯣꯛꯇꯦꯀꯣ ꯁꯥꯅꯧ ꯁꯥꯅꯧ ꯌꯥꯏ ꯑꯩꯅ ꯃꯤ ꯕꯤꯠꯇꯤ ꯂꯩꯈꯠꯂꯀꯥꯟꯗ ꯋꯥꯔꯤ ꯍꯦꯛ ꯊꯨꯒꯥꯏ ꯇꯜꯂꯦ ꯅꯣꯏ ꯁꯒꯣꯏꯕ ꯗꯦꯚꯅ ꯂꯩꯖꯤꯡꯒ ꯅꯪꯒ ꯀꯣꯏꯅꯕ ꯍꯥꯏꯅ ꯑꯩ ꯌꯥꯝ ꯋꯥꯅꯗꯤ ꯍꯣꯠꯅꯈꯤꯕꯅꯤꯍꯦ ꯍꯧꯖꯤꯛꯇꯤ ꯀꯣꯏꯅꯔꯦ ꯅꯨꯡꯁꯤꯅꯔꯦ ꯏꯀꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯅꯣꯡꯇ ꯅꯥꯃ ꯇꯥꯔꯕ ꯆꯨꯔꯥ ꯂꯩꯇ꯭ꯔꯕ ꯏꯃꯥꯟꯅꯕꯁꯤꯒꯤ ꯅꯨꯄꯤ ꯑꯃꯇ ꯁꯦꯝꯒꯦꯗꯤ ꯅꯣꯏ ꯅꯣꯡꯇ ꯈꯟꯗꯦꯅꯦ ꯀꯣꯏꯕꯨ ꯀꯣꯏꯈ꯭ꯔꯗꯤ ꯅꯤꯡꯁꯤꯡꯗꯦꯕ ꯅꯤꯡꯁꯤꯡꯕꯤꯗꯦꯕ ꯅꯃꯥꯟꯅꯕꯒꯁꯦ ꯅꯠꯇ꯭ꯔꯣ ꯔꯥꯖꯅ ꯅꯪꯗꯤ ꯅꯨꯄꯤ ꯀꯣꯏꯕ ꯍꯩꯁꯨ ꯍꯩꯇꯅ ꯗꯦꯚꯅ ꯑꯃꯨꯛ ꯀꯔꯦꯝꯅꯅꯨꯗ ꯏꯕꯣ ꯆꯤꯡꯖꯥꯏꯕꯝꯗꯨꯗ ꯁꯣꯏꯗꯅ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩ ꯁꯣꯝꯗꯅ ꯚꯤꯛꯇꯔꯗꯣ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯂꯛꯀꯅꯤ ꯈꯪꯕꯅ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯗꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯚꯤꯛꯇꯔꯗ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯚꯤꯛꯇꯔꯅꯗꯤ ꯅꯣꯡꯃꯒꯤ ꯃꯦꯁꯦꯖ ꯈꯔ ꯈꯔ ꯊꯥꯔꯛꯄꯗꯤ ꯂꯦꯞꯄꯝꯗꯦ ꯃꯇꯝꯁꯨ ꯈꯪꯍꯧꯗꯅ ꯑꯁꯨꯝ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯁꯦꯃꯤꯁꯇꯔꯒꯤ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯍꯧꯅꯕꯒꯤꯗꯃꯛ ꯃꯌꯥꯝꯗꯣ ꯃꯥꯅ ꯊꯣꯛꯄ ꯄꯔꯤꯈ꯭ꯌꯥꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯤ ꯃꯃꯥꯟꯅꯕꯤ ꯁꯦꯂꯤꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯗꯨꯅ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯁꯦꯂꯤꯅ ꯂꯤꯕ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯚꯤꯛꯇꯔꯅ ꯂꯩꯖꯤꯡꯂꯦꯝꯕꯤꯒꯤ ꯐꯣꯟ ꯅꯝꯕꯔ ꯀꯔꯝꯅ ꯐꯪꯈꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯍꯧꯒꯗꯧꯕꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯚꯤꯛꯇꯔꯗꯣ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯀꯌꯥꯝ ꯄꯥꯔꯕ ꯑꯗꯨꯝ ꯈꯔ ꯍꯥꯏꯖꯤꯜꯂꯒ ꯂꯣꯏꯊꯣꯛꯑꯝꯅꯤꯀꯣ ꯂꯣꯏꯃꯛꯇꯣ ꯉꯝꯗ ꯂꯩꯔꯤ ꯅꯣꯏꯗꯤ ꯀꯔꯝ ꯀꯥꯟꯗꯩ ꯍꯧꯗꯣꯏꯅꯣ ꯀꯨꯏꯔꯦ ꯍꯧꯕ ꯂꯩꯖꯤꯡꯅ ꯑꯌꯥ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯁꯨ ꯍꯥꯏꯗꯅ ꯅꯪꯁꯨ ꯍꯪꯁꯨ ꯍꯪꯉꯛꯇꯦ ꯍꯣꯏ ꯅꯨꯡꯉꯥꯏꯒꯤꯕ꯭ꯔꯣ ꯑꯗꯨꯝ ꯇꯣꯞꯄꯔꯅꯕꯨ ꯅꯠꯇ꯭ꯔꯅꯦ ꯏꯁ ꯂꯥꯜꯂꯕꯣ ꯆꯨꯝꯗꯦ ꯌꯥꯝ ꯆꯦꯟꯖ ꯑꯣꯏꯈ꯭ꯔꯦ ꯅꯪꯁꯨ ꯌꯥꯝ ꯂꯤꯈꯠꯂꯝꯃꯤ ꯑꯩꯗꯤ ꯃꯁꯥꯒꯤꯅꯤ ꯑꯩꯁꯨ ꯃꯁꯥꯒꯤꯅꯤ ꯌꯥꯔꯦ ꯍꯣꯏ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯖꯔꯣ ꯑꯩꯁꯨ ꯊꯝꯃꯒꯦ ꯍꯌꯦꯡꯒꯤ ꯑꯣꯜ ꯗ ꯕꯦꯁ ꯊꯦꯡꯛ ꯌꯨ ꯊꯝꯃꯒꯦꯀꯣ ꯒꯨꯗ ꯅꯥꯏꯠ ꯃꯪꯗ ꯅꯪ ꯎꯕ ꯑꯣꯏꯖꯒꯦ ꯀꯩꯕ ꯃꯪꯗꯒ ꯎꯔꯗꯤ ꯈꯪꯅꯤ ꯍꯥꯏꯕ ꯅꯁꯛꯇꯣ ꯚꯨꯠ ꯃꯥꯟꯕꯅꯤꯅ ꯅꯕꯦꯝꯃ ꯑꯩ ꯎꯔꯗꯤꯅꯦ ꯗꯥꯎ ꯌꯥꯗꯣꯏꯅꯤ ꯅꯪ ꯌꯥꯔꯦ ꯈꯪꯅꯤ ꯃꯪꯗꯒ ꯎꯔꯗꯤ ꯅꯣꯏ ꯅꯨꯄꯥꯒꯤ ꯈꯗ꯭ꯔꯛꯁꯤꯗꯤꯕ ꯚꯤꯛꯇꯔ ꯍꯥꯏꯐꯦꯠ ꯈꯝꯕꯟꯖꯩ ꯅꯨꯄꯥ ꯀꯌꯥꯝ ꯇꯤꯟꯅꯔꯕ ꯅꯪ ꯂꯩꯖꯤꯡꯅ ꯇꯤꯟꯅꯗꯦꯍꯦ ꯅꯣꯏ ꯅꯨꯄꯥꯒꯤ ꯈꯗ꯭ꯔꯛ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯅꯨꯄꯥ ꯌꯥꯝ ꯇꯤꯟꯅꯕ ꯃꯥꯜꯂꯤꯗ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣ ꯇꯤꯟꯅꯗꯣꯏꯁꯤꯕꯣ ꯅꯪꯕꯨ ꯎꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯈꯔ ꯋꯥꯡꯈꯠꯆꯔꯕꯣ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯣꯏ ꯌꯥꯔꯦ ꯊꯝꯃꯨꯆꯣ ꯍꯣꯏ ꯑꯩꯅ ꯁꯨꯝ ꯋꯥ ꯈꯣꯠꯊ ꯂꯩꯔꯤ ꯊꯝꯃꯒꯦ ꯂꯥꯏꯔꯤꯛ ꯐꯖꯅ ꯄꯥꯖꯔꯣ ꯆꯥꯛꯁꯨ ꯉꯟꯅ ꯆꯥꯊꯣꯛꯑꯣ ꯉꯟꯅ ꯇꯨꯝꯅꯕ ꯇꯧꯎ ꯍꯌꯦꯡꯒꯤ ꯑꯃꯨꯛꯀꯁꯨ ꯑꯣꯜ ꯗ ꯕꯦꯁ ꯑꯁ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯃꯨꯛꯀꯁꯨ ꯊꯦꯡꯛ ꯌꯨ ꯊꯝꯃꯒꯦ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯇ꯭ꯔꯤ ꯕꯥꯏ ꯕꯥꯏ ꯂꯩꯖꯤꯡꯅ ꯑꯁ ꯊꯝꯃꯒꯦ ꯑꯁꯦꯡꯕ ꯍꯟꯗꯛꯇꯤ ꯍꯣꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯁꯦꯝ ꯇꯨ ꯌꯨ ꯊꯝꯖꯔꯦꯀꯣ ꯍꯣꯏ
ꯐꯣꯟ ꯊꯝꯈꯤꯕꯒ ꯕꯤꯛꯇꯔ ꯇꯦꯔꯦꯁ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯅꯨꯡꯁꯤꯠꯁꯨ ꯁꯤꯜꯂꯛꯄꯒ ꯃꯨꯠꯀꯁꯨ ꯅꯨꯡꯉꯥꯏꯖꯕꯒ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯆꯗꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠꯇꯨꯕꯨ ꯍꯛꯆꯥꯡꯗ ꯊꯦꯡꯍꯜꯂꯤ꯫ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯁꯦꯂꯤꯅ ꯕꯤꯛꯇ꯭ꯔꯣ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯅꯋꯥꯔꯥ? ꯂꯩꯖꯤꯡꯅ ꯅꯠꯇꯦꯍꯦ꯫ ꯑꯗꯨꯗꯤ ꯀꯅꯥ? ꯕꯤꯛꯇꯔꯅꯤ꯫ ꯅꯪꯁꯦ ꯅꯨꯄꯥꯅꯤ ꯀꯣꯏꯔꯤꯔꯣ? ꯇꯧꯅꯨ ꯀꯣꯏꯕꯦꯝꯃ ꯍꯤꯅꯤ ꯇꯣꯡꯕ ꯐꯠꯇꯦ꯫ ꯀꯣꯏꯗꯦꯍꯦ ꯀꯩꯅꯣꯅꯦ ꯍꯤ ꯑꯃꯈꯛꯅꯤꯀꯣ ꯇꯣꯡꯗꯣꯏꯁꯦ꯫ ꯅꯣꯏ ꯅꯃꯥꯟꯅꯕꯗꯨꯗꯤ ꯅꯨꯄꯤꯒ ꯑꯝꯇ ꯀꯣꯏꯖꯗ꯭ꯔꯣ? ꯅꯪꯒ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯔ ꯂꯩꯔꯤꯗꯨꯕꯣ? ꯍꯌꯦꯡ ꯑꯦꯛꯖꯥꯝꯅꯦꯅ ꯋꯤꯁ ꯄꯤꯅꯔꯝꯕꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨꯕ ꯑꯇꯩ ꯅꯃꯥꯟꯅꯕ ꯑꯇꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒ ꯃꯥꯒ ꯁꯥꯟꯅꯕꯒ ꯃꯥꯟꯅꯗꯦꯅꯦ꯫ ꯃꯥꯗꯤ ꯌꯥꯝ ꯆꯝꯖꯕꯅꯤ ꯏꯕꯦꯝꯃ ꯊꯥꯖꯗ꯭ꯔꯥ ꯔꯦꯖꯤꯗ ꯍꯪꯉꯨ꯫ ꯔꯦꯖꯤꯁꯨ ꯂꯩꯖꯤꯡꯒꯤ ꯋꯥꯗꯨꯗ ꯐꯠ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯆꯝꯕ ꯆꯝꯗꯕ ꯇꯣꯛꯈ꯭ꯔꯣ ꯅꯋꯥꯁꯨ ꯀꯣꯏꯔꯦ ꯅꯨꯄꯥꯗꯨ ꯄꯥꯛꯅ ꯅꯛꯁꯤꯟꯅꯅꯨ ꯍꯥꯏꯕꯅꯤ꯫ ꯅꯃꯥꯟꯅꯕꯗꯨꯒ ꯅꯨꯡꯇꯤꯒꯤ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯩꯌꯦꯗꯣ ꯅꯋꯥꯗꯨꯅ ꯈꯪꯉꯒ ꯂꯥꯟꯅ ꯂꯧꯕꯤꯅꯤ꯫ ꯅꯍꯥꯟꯁꯨ ꯐꯣꯟ ꯆꯦꯛ ꯇꯧꯔꯝꯗꯥꯏ ꯅꯨꯄꯥꯅꯦꯅ ꯖꯦꯂꯁ ꯇꯞꯇꯥꯏ ꯀꯥꯕ ꯑꯃꯨꯛ ꯀꯣꯏꯁꯤꯜꯂꯒ꯫ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯤ꯫ ꯁꯦꯂꯤꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯇꯦꯛꯁꯀꯨꯝꯕ ꯊꯥꯅꯔꯁꯨ ꯋꯥꯔꯤ ꯄꯥꯛꯅ ꯁꯥꯟꯅꯔꯨꯅꯨ ꯅꯋꯥꯗꯨꯅ ꯂꯥꯟꯅ ꯂꯧꯕꯤꯅꯤꯅꯦ꯫ ꯑꯗꯨ ꯍꯥꯏꯔꯒꯅꯦ ꯎꯁ ꯅꯍꯥꯟꯃꯨꯛ ꯎꯅꯤꯡꯉꯤꯗ꯫ ꯔꯦꯖꯤꯅ ꯁꯦꯂꯤꯌꯥ ꯅꯨꯄꯥ ꯑꯍꯥꯟꯕ ꯀꯣꯏꯕꯗ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯁꯣꯅꯣ ꯆꯨꯗꯣꯏꯖꯥꯠꯂꯣ? ꯁꯦꯂꯤꯗꯨ ꯅꯣꯛꯅ ꯅꯪꯗꯤ ꯑꯁꯤꯗꯩ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕ ꯐꯥꯎ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯣꯏꯅ ꯍꯩꯇꯕꯩ ꯍꯞꯇꯥ ꯐꯗꯅ ꯇꯣꯛꯅꯈꯤꯕ ꯑꯃ꯫ ꯔꯦꯖꯤꯅ ꯅꯌꯥ ꯍꯦꯟꯒꯠꯀꯅꯨꯀꯣ ꯑꯁꯦꯡꯕꯅꯤꯅꯦ ꯀꯣꯏꯕꯕꯨ ꯍꯩꯈꯤꯗ꯭ꯔꯣ ꯅꯪ? ꯂꯩꯖꯤꯡꯅ ꯏꯅꯝ ꯏꯅꯦꯒꯤ ꯐꯣꯟ ꯂꯥꯛꯏ꯫ ꯔꯦꯖꯤꯅ ꯍꯦꯂꯣ ꯃꯥ꯫ ꯔꯦꯖꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ꯫ ꯂꯩꯖꯤꯡ ꯁꯦꯂꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯗ ꯀꯣꯏꯔꯨꯁꯤꯀꯣ ꯃꯃꯥꯡꯒꯤꯗꯨꯗꯁꯨ ꯅꯪ ꯂꯥꯛꯈꯤꯗꯦ꯫ ꯂꯥꯛꯀꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯆꯦ ꯍꯣꯏꯗꯁꯨ ꯆꯠꯂꯨꯁꯤ ꯂꯨꯍꯣꯡꯈꯤꯕꯗꯩ ꯑꯝꯇꯕꯨ ꯎꯖꯗ꯭ꯔꯤ꯫ ꯑꯩꯁꯦ ꯂꯨꯍꯣꯡꯅꯤꯡꯕꯩ ꯋꯥꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯣ ꯀꯨꯟꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯉꯣ꯫ ꯈꯠꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ? ꯅꯠꯇꯦꯍꯦ ꯅꯪ ꯀꯨꯟꯗꯣ ꯂꯦꯡꯕꯗꯣ ꯑꯩꯁꯨ ꯌꯥꯎꯕꯤꯒꯦ꯫ ꯏꯅꯝ ꯅꯣꯏꯅꯤ ꯐꯝꯃꯣ ꯑꯩꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯌꯦꯡꯋꯥꯏ꯫ ꯁꯦꯂꯤꯅ ꯌꯥꯝ ꯍꯧꯅꯤꯡꯉꯕꯣ? ꯍꯧꯅꯤꯡꯗꯦꯍꯦ ꯍꯌꯦꯡꯋꯥꯏ ꯈꯪꯅꯕ ꯂꯤꯍꯧꯔꯤꯅꯤ꯫